ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯃꯦꯝꯊꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯂꯦꯟꯒ ꯃꯦꯝꯊꯣꯏꯒꯒꯤ ꯃꯆꯥ ꯐꯥꯏꯕꯣꯛ 3 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯣꯍꯜ, ꯌꯥꯏꯃ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯣꯌꯥꯏꯃ, ꯑꯗꯨꯒ ꯑꯇꯣꯟꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯣꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯁꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯐꯥꯎꯕ ꯃꯁꯛ ꯈꯪꯂꯝꯗꯦ, ꯃꯆꯥꯒꯤ ꯐꯨꯔꯤꯠ ꯃꯆꯨꯗ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯇꯣꯂꯦꯟ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯑꯦꯗꯅ, ꯅꯅꯥꯏ ꯅꯨꯄꯤ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯁꯨꯔꯤꯉꯩꯗ ꯃꯣꯏ ꯃꯄꯥ ꯍꯜꯂꯛꯄ ꯈꯪꯖꯍꯧꯗ꯭ꯔꯤ꯫ ꯃꯃꯥ, ꯏꯃꯨꯡꯗꯒꯤ ꯈꯨꯗꯩ ꯑꯃꯇ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯏꯃꯨꯡꯗ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ." "ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ." ꯃꯦꯝꯊꯣꯏꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯈꯨꯗꯩ ꯑꯃ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ "ꯃꯣꯏ ꯃꯄꯥ, ꯈꯨꯗꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ, ꯑꯗꯨꯗ ꯊꯅꯝꯃꯨ꯫ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯤ ꯎꯗꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯑꯩꯅ ꯉꯁꯥꯏ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯁꯨ ꯂꯥꯛꯇꯦ." "ꯃꯈꯣꯏ ꯑꯍꯨꯝꯅꯕꯨ ꯌꯨꯝꯗ ꯂꯩꯕ ꯍꯧꯅꯩ ꯍꯥꯏꯕ꯭ꯔꯣ? ꯉꯁꯥꯏ ꯆꯥꯛ ꯍꯦꯛꯇꯣꯛꯄꯗꯒꯤ ꯏꯁꯤꯠꯂꯨꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯔꯝꯕꯅꯤ." "ꯑꯩꯕꯨ ꯃꯈꯣꯏ ꯑꯍꯨꯝꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯉꯥꯛꯇ ꯇꯧꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ." "ꯃꯣꯏ ꯃꯄꯥ, ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯇꯧꯔꯤꯅꯤ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟꯗꯅꯦ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ꯫ ꯋꯥꯈꯜ ꯄꯥꯛ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯐꯔꯦ ꯃꯃꯥ, ꯅꯪꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ, ꯉꯁꯤꯗꯤ ꯆꯥꯛ ꯉꯟ ꯆꯥꯗꯨꯅ ꯄꯣꯊꯥꯔꯒꯦ." "ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯊꯣꯡꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯁꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯨꯡꯒꯥꯗꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯇꯤꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯎꯕꯗ ꯇꯣꯂꯦꯟꯅ, "ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯛꯂꯤꯕꯗꯨꯕꯣ? ꯅꯁꯥꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦꯍꯦ, ꯍꯥꯟꯅ ꯑꯃꯨꯛꯇ ꯏꯔꯨ ꯂꯨꯖꯊꯣꯛꯂꯨꯆꯣ꯫ ꯆꯠꯂꯨ, ꯂꯣꯛ ꯊꯨꯡꯕ ꯇꯥꯔꯦꯅꯦ ꯅꯈꯣꯏ ꯑꯍꯨꯝꯕꯣ." ꯏꯕꯣꯌꯥꯏꯃꯅ, "ꯕꯥꯕꯥ, ꯉꯁꯤꯗꯤ ꯉꯥ ꯌꯥꯝ ꯐꯥꯔꯛꯑꯦ, ꯌꯦꯡꯉꯨꯇꯨ, ꯉꯥ ꯃꯌꯥꯝꯁꯦ ꯌꯥꯝꯗ꯭ꯔꯥ? ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯐꯥꯔꯛꯏꯅꯦ." ꯇꯣꯂꯦꯟꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅ ꯐꯥꯔꯛꯂꯤꯕ ꯉꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯌꯥꯝꯈ꯭ꯔꯦꯗ, ꯉꯥꯀ꯭ꯔꯥ ꯑꯆꯧꯕꯁꯨ ꯌꯥꯎꯔꯤꯅꯦꯍꯦ꯫ ꯃꯃꯥ, ꯏꯆꯥꯁꯤꯡꯅ ꯐꯥꯔꯛꯄ ꯉꯥꯀ꯭ꯔꯥꯁꯤ ꯑꯣꯏꯅ ꯁꯣꯏꯕꯨꯝꯒ ꯍꯥꯎꯅ ꯊꯣꯡꯉꯨ, ꯂꯧꯕꯨꯛ ꯆꯠꯂꯨꯕꯒꯤ ꯋꯥꯕꯒ ꯆꯥꯛ ꯈꯔ ꯆꯪꯕ꯭ꯔꯥ ꯌꯦꯡꯒꯦ." "ꯃꯣꯏ ꯃꯄꯥꯅ ꯃꯔꯣꯜ ꯑꯃꯅꯦ, ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯅꯦ꯫ ꯍꯣꯏ, ꯑꯩ ꯊꯣꯡꯂꯒꯦ꯫ ꯑꯆꯧꯕ, ꯏꯔꯨꯖꯗ꯭ꯔꯤꯉꯩꯗꯅꯦ ꯉꯥꯀ꯭ꯔꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯂꯝꯃꯨ." "ꯍꯣꯏ ꯃꯥ, ꯑꯩ ꯁꯦꯝꯃꯛꯀꯦ." ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯉꯥꯀ꯭ꯔꯥꯗꯨ ꯁꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯅ ꯉꯥꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯝꯊꯣꯏ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯆꯥꯛ ꯊꯣꯡꯅꯕꯅꯦ ꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯅꯈꯣꯏ ꯑꯍꯨꯝ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯈꯔ ꯊꯤꯔꯨꯆꯣ." ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯃꯪꯗ ꯂꯥꯛꯇꯨꯅ ꯁꯤꯡ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯂꯛꯄꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯆꯤൻ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯁꯥꯗꯨ パꯏꯗꯨꯅ ꯃꯤꯍꯨꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯍꯨꯜ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯈꯨꯠ ꯃꯈꯣꯡꯗꯨ ꯌꯥꯝꯅ ꯏꯪꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯃꯅꯥꯎ ꯑꯅꯤꯗ ꯌꯦꯡꯗꯨꯅ, "ꯌꯥꯏꯃ, ꯑꯇꯣꯟꯕ, ꯂꯥꯏꯅꯤꯡꯕꯁꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯑꯃꯨꯛꯇ ꯅꯣꯏꯗꯨꯅ ꯁꯥꯍꯜꯂꯨ, ꯑꯩ ꯃꯩ ꯍꯧꯒꯠꯂꯛꯀꯦ." ꯑꯁꯨꯝꯅ ꯌꯥꯏꯃꯒ ꯑꯇꯣꯟꯕꯒꯅ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯅꯣꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯣꯍꯜꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯁꯥꯗꯨ ꯁꯥꯒꯠꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯑꯍꯨꯝ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯏꯄꯥꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯔꯦ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯁꯦꯕꯥꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯏꯄꯥꯅ ꯅꯈꯣꯏ ꯑꯍꯨꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯃꯝ ꯄꯤꯒꯦ." ꯏꯕꯣꯍꯜꯅ, "ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯏꯄꯥ ꯂꯥꯏꯅꯤꯡꯕ?" ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯐꯤ ꯑꯃꯒ ꯁꯦꯡꯒꯥꯎ ꯑꯃꯒ ꯕꯥꯁꯤ ꯑꯃꯒ ꯂꯧꯊꯣꯛꯇꯨꯅ ꯏꯕꯣꯍꯜꯗꯅ ꯐꯤ, ꯑꯗꯨꯒ ꯏꯕꯣꯌꯥꯏꯃꯗꯅ ꯁꯦꯡꯒꯥꯎ, ꯑꯗꯨꯒ ꯏꯕꯣꯇꯣꯟꯗꯅ ꯕꯥꯁꯤ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
ꯑꯩꯅ ꯄꯤꯔꯤꯕ ꯐꯤ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯐꯤ ꯅꯠꯇꯦ. ꯐꯤꯗꯨꯕꯨ ꯏꯟꯗꯨꯅ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯉꯝꯒꯅꯤ. ꯑꯗꯨꯒ ꯅꯪꯅ ꯊꯣꯛꯍꯟꯅꯤꯡꯕ ꯊꯣꯛꯍꯟꯕꯁꯨ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥꯗꯤ ꯊꯣꯛꯍꯟꯕ ꯉꯝꯂꯣꯏ. ꯑꯗꯨꯒ ꯁꯦꯡꯒꯥꯎ ꯑꯗꯨꯅ ꯅꯈꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯕ ꯁꯅꯥ ꯂꯨꯄꯥ ꯃꯈꯩ ꯊꯣꯛꯄ ꯉꯝꯒꯅꯤ. ꯑꯗꯨꯒ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯕꯒ ꯕꯥꯁꯤ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯑꯃ ꯊꯣꯛꯂꯛꯀꯅꯤ. ꯅꯪꯒꯤ ꯕꯥꯁꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯃꯤꯁꯤꯡꯗꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯈꯣꯏꯅ ꯏꯟꯒꯅꯤ. ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯐꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯦ ꯑꯐꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯧ. ꯐꯠꯇꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ. ꯏꯄꯥ ꯂꯥꯏꯅꯤꯡꯕꯅ ꯅꯆꯥ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯖꯔꯣꯏ. ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯔꯨꯝꯖꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯃꯦꯝꯊꯣꯏ ꯃꯆꯥ ꯅꯨꯄꯥ ꯑꯍꯨꯝꯅ ꯁꯤꯡ ꯑꯃꯠꯇ ꯄꯨꯗꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯁꯥꯎꯔꯥꯡꯅꯅ "ꯑꯩꯕꯨ ꯅꯈꯣꯏ ꯑꯍꯨꯝꯗ ꯁꯤꯡ ꯊꯤꯔꯨꯆꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯁꯤꯡꯗꯤ ꯀꯗꯥꯏ?" "ꯏꯃꯥ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯔꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯁꯅꯥꯅ ꯌꯣꯝꯂꯗꯕꯅꯤ. ꯄꯥꯕꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯍꯜꯂꯔꯣꯏ. ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯣꯏꯅꯦ." ꯃꯦꯝꯊꯣꯏ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯄꯥ ꯏꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯕ, ꯑꯗꯨꯁꯨ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯅ?" ꯏꯕꯣꯇꯣꯟꯅ "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯔꯗꯕꯅꯦ. ꯅꯆꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯊꯥꯖꯗ꯭ꯔꯤꯗꯣ ꯊꯥꯖꯅꯕ ꯀꯩꯅꯣꯝꯃ ꯎꯠꯀꯦ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯔꯛꯄ ꯄꯣꯠꯁꯛ ꯑꯍꯨꯝꯗꯨ ꯃꯃꯥꯗ ꯎꯠꯂꯝꯃꯤ. ꯃꯦꯝꯊꯣꯏ ꯉꯛꯅ "ꯅꯈꯣꯏꯗꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯈꯨꯜꯂꯛꯏꯕ?" "ꯏꯃꯥ, ꯈꯨꯜꯂꯛꯄ ꯅꯠꯇꯦ. ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯄꯤꯔꯛꯄꯅꯦ." "ꯑꯗꯨꯕꯨ ꯀꯩꯗꯧꯅꯗꯣꯏꯕ? ꯃꯤꯅ ꯄꯤꯔꯕꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯄꯪꯁꯨ ꯄꯪꯉꯤꯗꯀꯣ ꯅꯈꯣꯏ ꯑꯍꯨꯝꯁꯦ." "ꯏꯃꯥ, ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ. ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯦ. ꯏꯃꯥꯅ ꯊꯥꯖꯗ꯭ꯔꯒ ꯏꯃꯥꯒꯤ ꯃꯥꯡꯗ ꯎꯠꯀꯦ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯅ ꯐꯤ ꯑꯗꯨ ꯏꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. "ꯍꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯐꯤ, ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯌꯥꯝꯂꯕ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯨꯍꯦ." ꯏꯕꯣꯍꯜꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯌꯥꯝꯂꯕ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯏꯕꯣꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. "ꯍꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯁꯦꯡꯒꯥꯎ, ꯑꯩ ꯁꯅꯥ ꯄꯥꯝꯃꯤ, ꯁꯅꯥ ꯄꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯡꯒꯥꯎ ꯑꯗꯨꯗ ꯍꯨꯝꯖꯤꯟꯗꯨꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯔꯛꯏ. ꯃꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏꯗꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ. ꯏꯕꯣꯇꯣꯟꯅ "ꯏꯃꯥ, ꯑꯩꯒꯤ ꯕꯥꯁꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯗꯤ ꯀꯣꯟꯅ ꯌꯦꯡꯂꯣ." ꯃꯦꯝꯊꯣꯏ ꯌꯥꯝꯅ ꯉꯛꯅ "ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯏꯃꯥ ꯈꯪꯗ꯭ꯔꯦꯀꯣ." "ꯏꯃా, ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ." ꯇꯣꯂꯦꯟꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ. ꯇꯣꯂꯦꯟꯅ "ꯃꯃꯥ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯗꯤ ꯊꯤꯔꯨꯔꯣ. ꯑꯩ ꯆꯥꯛ ꯆꯥꯔꯒꯅꯦ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ." "ꯃꯣꯏ ꯃꯄꯥ, ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦ." "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯊꯦꯡꯅꯁꯤ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯔꯤꯁꯤꯕꯨ? ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯩꯗꯧꯔꯒ ꯂꯩꯒꯦ?" "ꯁꯤꯡ ꯂꯩꯇꯗꯅꯅꯦ ꯅꯆꯥꯁꯤꯡꯅ ꯁꯤꯡ ꯄꯨꯔꯛꯄ ꯉꯥꯏꯔꯝꯕꯅꯤ. ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯪꯅꯤ. ꯑꯩ ꯆꯥꯛ ꯐꯠ ꯊꯣꯡꯂꯨꯈꯤꯒꯦ." "ꯏꯃꯥ, ꯆꯥꯛꯇꯣ ꯊꯣꯡꯉꯨꯔꯅꯨ. ꯍꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯐꯤ, ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯁꯨꯅ ꯌꯥꯎꯕ ꯆꯥꯛꯂꯨꯛ 5 ꯍꯧꯖꯤꯛꯃꯛ ꯊꯣꯛꯍꯜꯂꯛꯎ." ꯇꯣꯂꯦꯟꯅ "ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯅ?" ꯈꯪꯍꯧꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯁꯨꯅ ꯌꯥꯎꯔꯕ ꯆꯥꯛꯂꯨꯛ 5 ꯊꯣꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ. ꯇꯣꯂꯦꯟꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯄꯥꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯃꯆꯥꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟ ꯂꯥꯏꯔꯕ ꯀꯣꯛꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯇꯣꯂꯦꯟ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯄꯣꯠꯁꯛꯁꯤꯡꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯨ. ꯐꯠꯇꯕ ꯃꯤꯅ ꯈꯪꯈ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯍꯨꯔꯥꯟꯈꯤꯒꯅꯤ." "ꯍꯣꯏ ꯕꯥꯕꯥ." ꯑꯁꯨꯝꯅ ꯃꯈꯣꯏ 5ꯗꯨ ꯆꯥꯛꯇꯣ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ. ꯑꯗꯨꯝꯅ ꯇꯣꯂꯦꯟꯒꯤ ꯏꯃꯨꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯏ. ꯃꯦꯝꯊꯣꯏꯁꯨ ꯃꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯌꯣꯝꯂꯤ. ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯁꯥꯔꯝꯃꯤ. ꯃꯈꯣꯏꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯔꯛꯄꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ. ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯏꯕꯣꯍꯜꯅ "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯄꯣꯠꯁꯛ 3ꯁꯨ ꯂꯩꯔꯕꯅꯤꯅ ꯃꯥꯂꯦꯝꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯆꯠꯄ ꯌꯥꯔꯒꯅꯤ." "ꯌꯥꯔꯒꯅꯤ ꯇꯥꯆꯧ." "ꯐꯔꯦ ꯑꯗꯨꯗꯤ. ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯣꯡꯅꯅꯕ ꯐꯖꯔꯕ ꯁꯒꯣꯜ 3 ꯊꯣꯛꯍꯜꯂꯛꯏ. ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯥꯂꯦꯝ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯨꯔꯁꯤ." ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ. ꯏꯕꯣꯍꯜꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯐꯤ ꯑꯗꯨ ꯏꯟꯗꯨꯅ
macin manau ahumgi yamna fajaraba sagol ahum thokhallammi. Macin manau ahumsu mamaga mapagada matam khara yumda halaklaroi hairamladuna makhoi ahumdu sagol tongduna chatki. Makhoi ahumna som leptana lakpada konung yauraklammi. Ibohalna Yaima atonba konung manungda changduna kayamuk yamna fajabage haibado aikhoi ahumsu amuktang yenglusira. Ibotona nanausu yengninge tacho changlaga yengurase. Makhoi ahumdu konung changbada yanarami. Thongakpa lanmi amada konung changjage haiduna hairami. Iningthauga unage hairabadi iningthaudagi ayaba mata hana amukta laurukhige. Phare laururo. Lanmi adu ningthaugi manakta changlaktuna ningthau adubu ubada makoknona khurumjaduna asumna hairami. Iningthaubu unajage haiduna nupa macha ahum lahu. Makhoi ahumda masaksu chap mane. Yengbada matik mathauna leiba mi yamna mali iningthau. Kari aibu unage haiduna nupa macha ahum lae haiba. Thongakpa makhoi ahumdo changhalau. Phagani ningthau. Thongakpa lanmi adu thokre. Thongakpa lanmi aduna macin manau ahumbu ningthaugi manakta thajilai. Ningthausu makhoi macin manau ahumna setli charibadu yengbada adum khangle. Nungai yaifaba imungi macha masu oiramgani haina. Ningthau macin manau ahum aduda yengduna asumna hairami. Nakhoi ahumbu kanano? Nakhoi ahumbu Rajkumara. Iningthau aikhoi Rajkumar najade. Iningthau aikhoi di lepak asigi aroiba khuldagi lakjabani. Mina konungse phajai haina hainabaduda aikhoi su yengningduna lakpani. Oh nakhoi ahum konung yengba lakpani haiba. Phare phare adudi ngasi ahingsima konung asida leiduna konunggi phajaba pumbado nakhoi mafam khuding chattuna yengkho. Phagani ningthau. Aigi ichanupi Rajkumari lembi kaubi amale. Chak insang thongba yamna hai. Mangonda chak insang thonghange. Aduga chase. Asumna ningthauna magi machanupi Rajkumari lembiga macin manau ahumga khangna halami. Rajkumari lembi macin manau ahumbu konunggi phajaba mafamsing adubu yenghalami. Aduga Rajkumarina chak insang thongduna makhoi punna chaminarami. Chagi sing tokladuna ibohalga ibotongadi wari haiduna potharami. Ibo yaimaga Rajkumari gadi konunggi lekol adu yengba laklami. Ibo yaimana Rajkumari lembiga ngasi khaktamak thengnaba oirabasu kuina sangna loinaraklaba amagumna tawrami. Ibo yaimana sumwari sarakpada makhoi macin manau ahumda leiriba posak adugi matangda Rajkumari lembida haikirami. Posak ahum aduna tawba ngamba adusu hairami. Rajkumari gi wakhalda posak ahum adubu magi oininglaklammi. Rajkumari gi thamoida posak ahum adubu magi karamna oisige haina khalami. Rajkumari da wakhal ama lakle. Rajkumari ibo yaimada yengduna ibo yaima chak tokpagi tumnaba haimahi ama thakse ai haimahi semlakke. Ibo yaimadi Rajkumari na kari khalli haibadu khangdabanina Rajkumari na hairibaduda yarami. Hoi yaye Rajkumari nang mafamsida lengdana leiramo ai ibani na thaknanaba haimahi semluge. Asi hairamlaga lembidu haimahi semba changki. Lembina ibo yaimagi thaknanaba haimahi aduda tumnanaba hidak haplami. Aduga haimahidu puduna laklami. Haimahidu ibo yaimada pirami. Ibo yaimasu khangdabanina haimahi adu thaklami. Ibo yaimana haimahi adu hek thakpaga makoktu yamna ngaurai. Ibo yaima makoktu paiduna hai. Kaino khanghaudana aigi kok asina asuk yamna ngauruklibasina tumningbana su yare. Asi haraga lebak makha aduda tumthakhirami. Madu ubada Rajkumari lembidu yamna haraurami. Lembina ibo yaimagi makhutta pairiba sengaw adubu laurami. Aduga lanmi amada ibo yaimabu konunggi wangmada leiba umang aduda hundoklunaba hairami. Lanmi sing adusu Rajkumari na haibagi matung inna ibo yaimabu umangda hundoklami. Rajkumari na khali. Haujikti sengaw ase aigi oire. Makhoi macin manau anida leiriba matik mayai leiriba posak anido. Aidi matau karamna laugani. Asumna Rajkumari do wakal khanba yaba khalami. Asumna numit adu haukiduna ibo halga ibo tongana ibo yaimabu thirai. Adubu thibadi phanglamde. Thiba phangmalaktraba aduda Rajkumari da hanglami. Rajkumari na asumna hairaklami. Ibo yaimadi ngasai konung ase thadokduna chatkre. Ibo hal yamna ngakna.
ꯌꯥꯏꯃꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕ? ꯐꯔꯦ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯈꯣꯏ ꯊꯤꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈꯤ꯫ ꯏꯕꯣꯍꯜ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯟꯕꯗ ꯌꯦꯡꯗꯨꯅ, ꯑꯇꯣꯟꯕ, ꯅꯪ ꯇꯌꯥꯏꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤ? ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯊꯤꯒꯅꯤ? ꯇꯥꯆꯧ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯐꯤ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯇꯌꯥꯏꯒꯤ ꯃꯅꯥꯛꯇ ꯄꯨ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯁꯦ꯫ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯐꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯤ ꯇꯥꯆꯧꯗꯤ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯐꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯤ ꯑꯗꯨꯕꯨ ꯏꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯐꯤ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯕꯣꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯏꯕꯣꯌꯥꯏꯃꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯌꯥꯏꯃꯗꯨ ꯎꯃꯪꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯏꯁꯤꯡ ꯊꯣꯛꯍꯟꯗꯨꯅ ꯏꯕꯣꯌꯥꯏꯃꯒꯤ ꯃꯃꯥꯏꯗꯨꯗ ꯏꯁꯤꯡꯅ ꯈꯤꯛꯂꯝꯃꯤ꯫ ꯏꯕꯣꯌꯥꯏꯃꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ, ꯌꯥꯏꯃ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ? ꯇꯥꯆꯧ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯩ ꯃꯍꯤ ꯊꯛꯁꯦꯅ ꯊꯛꯂꯨꯕꯗꯒꯤ ꯈꯪꯍꯧꯗꯦ, ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯑꯗꯨꯝ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯏꯕꯣꯌꯥꯏꯃꯗꯨ ꯃꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯦꯡꯒꯥꯎ ꯑꯗꯨ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯌꯥꯏꯃꯗꯨ ꯄꯥꯈꯠꯅ, ꯇꯥꯆꯧ, ꯑꯩꯒꯤ ꯁꯦꯡꯒꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯏꯕꯣꯍꯜ ꯆꯤꯡꯅꯅ ꯍꯥꯏꯔꯛꯏ, ꯌꯥꯏꯃ, ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯁꯦꯡꯒꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕ꯭ꯔꯥ? ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯇꯥꯆꯧ꯫ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇ ꯑꯣꯏꯒꯅꯤ꯫ ꯁꯦꯡꯒꯥꯎ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ, ꯑꯩ ꯁꯦꯡꯒꯥꯎ ꯑꯗꯨ ꯂꯧꯔꯨꯒꯦ꯫ ꯏꯕꯣꯇꯣꯟꯅ, ꯇꯥꯆꯧ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯐꯔꯦ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯤꯗꯨ ꯏꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯁꯥꯎꯔꯪꯅꯅ, ꯅꯪꯅ ꯏꯅꯥꯎ ꯌꯥꯏꯃꯗꯒꯤ ꯂꯣꯟꯅ ꯍꯨꯔꯥꯜꯍꯧꯕ ꯁꯦꯡꯒꯥꯎ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨ ꯅꯈꯣꯏꯗ ꯄꯤꯗꯣꯏꯕ? ꯍꯧꯖꯤꯛꯇꯤ ꯁꯦꯡꯒꯥꯎꯗꯣ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯏꯕꯣꯇꯣꯟꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ, ꯑꯩꯗꯤ ꯁꯦꯡꯒꯥꯎ ꯑꯁꯦ ꯄꯤꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯟꯅ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯝꯃꯤ꯫ ꯕꯥꯁꯤꯒꯤ ꯁꯨꯔꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯕꯣꯇꯣꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯔꯤ, ꯁꯦꯡꯒꯥꯎ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ꯫ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ, ꯑꯩꯗꯤ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ ꯏꯕꯣꯇꯣꯟꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ, ꯂꯥꯟꯃꯤꯁꯤꯡ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯐꯥꯎ꯫ ꯏꯕꯣꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯑꯣꯏꯅ ꯐꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯇꯣꯟꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯛꯂꯗꯨꯅ, ꯏꯕꯣꯌꯥꯏꯃꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ꯫ ꯑꯩꯅ ꯉꯁꯥꯏꯅ ꯅꯪꯒꯤ ꯕꯥꯁꯤꯒꯤ ꯁꯨꯔꯗꯣ ꯇꯥꯍꯟꯗꯅꯕ, ꯃꯅꯥꯀꯣꯡꯗ ꯂꯁꯤꯡ ꯃꯦꯟꯅꯅꯕ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯍꯦ ꯂꯥꯟꯃꯤꯁꯥ, ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯐꯤꯒ ꯕꯥꯁꯤꯒ ꯃꯨꯟꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯐꯤꯒ ꯕꯥꯁꯤꯒꯗꯨ ꯂꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯍꯦ ꯂꯥꯟꯃꯤꯁꯥ, ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯣꯅꯨꯡꯁꯤꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯁꯨ ꯏꯕꯣꯌꯥꯏꯃꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯏꯕꯣꯌꯥꯏꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯩ ꯌꯥꯝꯅ ꯄꯥꯟꯕ ꯍꯩꯀꯣꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯏꯕꯣꯍꯜꯅ ꯎꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ, ꯌꯥꯏꯃ, ꯑꯁꯤꯗ ꯍꯩꯀꯣꯜ ꯑꯃ ꯂꯩꯔꯤ꯫ ꯑꯁꯤꯗ ꯍꯩ ꯈꯔ ꯍꯦꯛꯇꯨꯅ ꯆꯥꯔꯁꯤ, ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯅꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯩꯀꯣꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯕꯣꯌꯥꯏꯃꯅ ꯁꯦꯝ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯐꯖꯔꯕ ꯁꯦꯝ ꯑꯃ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯁꯦꯝ ꯑꯗꯨ ꯆꯥꯕ ꯂꯣꯏꯕꯒ ꯏꯕꯣꯌꯥꯏꯃꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯈꯪꯁꯥꯡ ꯁꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯌꯥꯏꯃꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯁꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯏꯕꯣꯌꯥꯏꯃꯅ ꯄꯥꯈꯠꯅ, ꯇꯥꯆꯧ, ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ ꯁꯥꯡꯗꯣꯛꯈ꯭ꯔꯦ, ꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯅꯣ? ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯗꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯁꯦꯝ ꯍꯦꯛꯇꯨꯅ ꯆꯥꯔꯨꯔꯕ꯭ꯔꯥ? ꯃꯁꯤꯒꯤ ꯁꯦꯝ ꯄꯥꯝꯕꯤꯁꯦ ꯑꯆꯝꯕ ꯁꯦꯝ ꯄꯥꯝꯕꯤ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯣꯟꯈꯤꯕ ꯁꯦꯝ ꯄꯥꯝꯕꯤꯅꯤ꯫ ꯃꯁꯤꯒꯤ ꯁꯦꯝ ꯑꯁꯤꯕꯨ ꯆꯥꯔꯨꯔꯕꯗꯤ ꯃꯅꯥꯇꯣꯟ ꯑꯗꯨꯝ ꯁꯥꯡꯗꯣꯛꯂꯒꯅꯤ꯫ ꯏꯕꯣꯍꯜꯅ, ꯏꯄꯥ ꯂꯥꯏꯅꯤꯡꯕ,
ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤꯅ ꯈꯪꯗꯕꯗꯒꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯁꯦꯝ ꯍꯦꯛꯇꯨꯅ ꯆꯥꯔꯨꯔꯦ꯫ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯃꯅꯥꯇꯣꯟꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯍꯟꯖꯤꯟꯍꯟꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯁꯦꯝ ꯑꯁꯤ ꯆꯥꯔꯨꯔꯕꯗꯤ, ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯄꯨꯡꯗꯣꯜ ꯑꯃ ꯍꯦꯛꯇꯨꯅ ꯆꯥꯔꯕꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯕꯒ ꯊꯦꯡꯅꯖꯕꯁꯦ ꯌꯥꯝ ꯐꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯥꯎꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯝꯒꯅꯤ꯫ ꯏꯕꯣꯌꯥꯏꯃꯗꯨ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯄꯨꯡꯗꯣꯜ ꯑꯃ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯄꯨꯡꯗꯣꯜ ꯑꯗꯨ ꯍꯦꯛ ꯆꯥꯕꯒ ꯃꯥꯒꯤ ꯃꯅꯥꯇꯣꯟꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯌꯥꯏꯃꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯏꯕꯣꯇꯣꯟ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯏꯕꯣꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯆꯧ, ꯇꯌꯥꯏ, ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯁꯦꯝ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯖꯔꯁꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯡꯀꯥꯎꯒ ꯐꯤꯒ ꯕꯥꯁꯤꯒꯗꯣ ꯂꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯃꯥꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯀꯣꯅꯨꯡꯗ ꯁꯦꯝ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯕꯣꯍꯜꯗꯒꯤ ꯁꯦꯝꯁꯤꯡꯗꯨ ꯂꯩꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟꯗꯨ ꯌꯥꯝꯅ ꯁꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯂꯦꯝꯕꯤꯗꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯏꯃꯥ! ꯏꯃꯥ! ꯅꯆꯥꯒꯤ ꯅꯥꯇꯣꯟꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ! ꯅꯪꯕꯨ ꯑꯝꯇ ꯂꯥꯛꯑꯣ ꯏꯃꯥ! ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯞꯂꯤꯕꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ, ꯏꯆꯥꯒꯤ ꯐꯖꯈ꯭ꯔꯕ ꯅꯥꯇꯣꯟ ꯑꯁꯤꯗꯤ ꯂꯣꯏꯔꯦꯗꯅ! ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯝ ꯂꯩꯔꯗꯣꯏꯔꯣ? ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯂꯩꯒꯅꯤ? ꯏꯄꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯩ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯀꯧꯗꯨꯅ ꯏꯆꯥꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯍꯩ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌా ꯀꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯍꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯃꯊꯥ ꯁꯥꯕꯅ ꯃꯀꯣꯛ ꯄꯥꯏꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯍꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯃꯥꯅ ꯌꯦꯡꯂꯕꯗꯤ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯍꯧꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯗꯅꯦ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯏ ꯍꯥꯏꯅ ꯇꯝꯂꯨꯆꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯊꯣꯉꯥꯛꯄ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯕꯣꯇꯣꯟꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯑꯃꯥꯏꯕ ꯁꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯃꯥꯏꯕ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯜꯂꯕꯗꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 100 ꯄꯤꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯏꯕꯣꯇꯣꯟꯒꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯏꯕꯣꯇꯣꯟ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯨꯕꯒꯤꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯔꯥꯡꯅꯅ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯨꯕꯒꯤꯅꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯒꯗꯧꯔꯤꯕ? ꯔꯥꯖꯀꯨꯃꯥꯔꯤꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯑꯃꯥꯏꯕꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ, ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯅꯆꯥꯅ ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯍꯨꯔꯥꯜꯂꯨꯔꯦ ꯏꯄꯥ ꯅꯤꯡꯊꯧ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯏ ꯍꯥꯏꯕ? ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯖꯔꯔꯣꯏ꯫ ꯅꯆꯥ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯏꯄꯥ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯑꯃꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯉꯝꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯨꯔꯥꯜꯂꯨꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯃꯄꯨꯗ ꯄꯤꯊꯣꯛꯈꯣ꯫ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯝꯅ ꯊꯤꯒꯅꯤ? ꯄꯣꯠꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯑꯣ꯫ ꯑꯩꯅ ꯃꯄꯨ ꯑꯗꯨ ꯊꯤꯗꯨꯅ ꯄꯤꯈ꯭ꯔꯒꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯗꯨꯅ ꯄꯣꯠꯁꯛ 3 ꯑꯗꯨ ꯑꯃꯥꯏꯕ ꯁꯥꯔꯤꯕ ꯏꯕꯣꯇꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯄꯨꯡꯊꯣꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯄꯨꯡꯗꯣꯜ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯑꯃꯥꯏꯕ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯕꯒꯤꯗꯃꯛ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 100 ꯄꯤꯔꯒꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯄꯥꯝꯖꯗꯦ꯫ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡ ꯑꯗꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯑꯃꯥꯏꯕ,
ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯖꯔꯔꯣꯏ. ꯑꯃꯥꯏꯕꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯄꯤꯔꯦ. ꯑꯁꯨꯝꯅ ꯏꯕꯣꯇꯣꯟ ꯄꯣꯠꯁꯛ ꯑꯍꯨꯝꯗꯨ ꯄꯨꯗꯨꯅ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯌꯥꯝꯕꯁꯤꯡꯗ ꯄꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯣꯏꯒꯤ ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯈꯤ. ꯑꯁꯨꯝꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯃꯥꯒ ꯃꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯅꯨꯄꯤ ꯊꯤꯅꯅꯕ ꯍꯥꯏꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯅꯨꯄꯤ ꯉꯥꯛꯇ ꯐꯥꯏꯕꯣꯛ ꯑꯍꯨꯝ ꯄꯣꯛꯄ ꯑꯃ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯅꯨꯄꯤ ꯑꯍꯨꯝꯃꯛ ꯃꯁꯛ ꯂꯣꯏꯅ ꯐꯖꯩ. ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯂꯣꯏꯅ ꯐꯔꯝꯃꯤ. ꯃꯦꯝꯊꯣꯏꯅ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯃꯧ ꯑꯣꯏꯅꯅꯕ ꯍꯥꯏꯖꯔꯝꯃꯤ. ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯌꯥꯕꯤꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ.